hayeng tang taraga manga nungtin pung ani chap chana taba matamda pangthok chagadoriba festival asigi manung chanba sumang lila Kamakya Sangeet Mandal gi akhanaba lila khudol saklon puba guru lila su ibiba oza miyamgi Dr. Chonjon Ningomba sumang lilabu anobu inot ama hakat annab honabada punsigi thawai oraklaba adugumba oza sini ibibani loina na Kamakya Sangeet Mandal gi founder member oidra lakraba Manipur gi sumang lilada anobu inot piriba isai lila hudokpada yawaklaba mutum lukhoi miyamna toro sabi harga khangna biba sinasu ngasi maksu hiang lukhoi harga khangna riba oza sina tambiba adugumba lilani toidoi dongna Kamakya Sangeet Mandal igi mahau kangbu loina adhikar sanagi ba kangbu oza asimangna ibiba lila Sarat Itugi Punima haidana sanaki ba lila kangbu duni aduna makhan makha kya lila sanaki ba loina kumza kangdana satharakliba Manipur State Kala Academy gi Yangkai gi nithoirek suba sumang lila festival stage da saruk yabal lakliba kalakar sing sigi matik mayai uthok saba yana nabgi damakta hayeng nungtin gi pung ani sab sana hawgodur lila sigi mangjong nana akoi gi leijari ba platform ase stage ase tengban ma pugi mafamda sinna thokta dana mangjong nana ira thawni bagi thawramni miyamna hayeba sumang lagi kayat matungina akoi na pangthok jaba akoi adibas ki thoram aduni masi pangthok jabagi maramdi hayeng urkadur lila asida lakadur babok singda akoi asoyangam leibidaba loina na miyeng nungsi na tabina nabgi damakta pangthok jaba loina na akoi leiriba nupa gi saktam langadoriba nupi gi saktam langadoriba nupi konjen sakadoriba nupa konjen sakadoriba punna maksing ase tiek ta kaidana ma da ngasai masana hijarak pasing amadi wazana tambigi ba tapi gi pasing do amata kaud yetana kaudna hayeng si khudon tawba ngamna gi dakta performance piba ngamna gi damakta masibu sembiriba sabiriba lilabu henbiriba tengban mapugi mafamda akoi gi asigum ba thoram ase pangthok jabagi nonjabagi thorom dune khoi na pangthok chari se hojikti ekoi lingchen biru mayam punamak tengban ma pugi famda ingna signal lila se hayeng pangthok pangamna nabi damakta thawni jabagi matam du lai ekoi thawni minarasi akari ka electrician ju koi ko lila le to matam sali electrician oina kari electrician da kai yong tawngom gi 거기 RAC 나 representer AC 어디 숨어 매암제 시주 샘제 프레스 워싱 머신 AC 시주만 해야나 어디가 어때 첨부 펜지로 굽나리바 콜리바 everything electric 도 엑 시저리 포크디 뭐 로시야 nangna madom da amadu hara semam borona tagal layaw matu to pro 하나 시 이쿠슈 오인 떨었고 어디가 테더 부디 2009 데기 시리기 떨에 aduh sumang la di kuidri aduh sumang la somda riasel park la bina madu simbam du kharaga sondara pro mai to ge oza sigi simbam am ta kai handre ne sindok sere go ayuk che ayuk ata ta gi aida ta ta thabok je sindo orga pung baro amajida amu lila ron do mla pa pura ideal artist ne lo bi ko ma se amo lila se to bung amna no ho da ta te paisa ta laga lila da gi paisa lak tra ga so lila di yaw di adi ai wakal lo ma ju tamba ya ba akoi tamu ya ba mai character amane ba ko aduna kai gumba lila party me amjina nangoda ese akoi free jam da panbi or free jam da sembi ho adagi di akoi ge AC da panbi ga na order pir ko tna dum lo ngam godro loi lo ngam me akoi artist sing gi bu erga di ko lila party gi ko se sembi ga dro se akoi 30% discount to bai yang ramai jare ai nao hematan su laptop pire aduga lone na ai su mayam gi mimang da khudi lasi thamjagi habgi wakhalama leijabani na manipur da le ba khudi singna uisesan dilam khojabi ba la singmut khigedore habgi singna bar le biri ba mulan da na bi masa mahapi ye na khanbi ba nungsi jara ba lai ro ba lam sing sing na using si san sing ayengi pungbam pungani gi pungbam sida angak tang khodi manipur se sumalela council gi sanglen de lengthok pi le haraga hariba saglon pubo guru haidna ilama kamika sagal manda usse duri ba an ba
ꯑꯩꯈꯣꯏꯒꯤ ꯃꯥꯏꯊꯣꯂꯣꯖꯤ ꯄ꯭ꯂꯦ ꯑꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯂꯤꯂꯥ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔ ꯑꯣꯖꯥ ꯆꯣꯟꯖꯣꯟ ꯅꯤꯉꯣꯝꯕꯒꯤ ꯃꯌꯦꯛꯇ ꯄꯨꯊꯣꯛꯆꯔꯤꯕ ꯁꯂꯣꯟ ꯄꯨꯕ ꯒꯨꯔꯨꯁꯤ ꯌꯦꯡꯕꯤꯔꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯇꯔꯥ ꯈꯨꯠꯅ ꯈꯨꯠ ꯂꯣꯟꯅꯖꯔꯒ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ